ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯆꯅꯤꯒ ꯁꯨꯞꯅ ꯑꯃꯁꯨꯕ ꯇꯥꯡꯀꯛ ꯊꯧꯗꯣꯛ ꯑꯁꯤ ꯍꯔꯤꯌꯥꯅꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯅꯤ ꯑꯃꯗꯤ ꯄ꯭ꯔꯤꯌꯥ ꯃꯈꯣꯏ ꯑꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯨꯝꯅ ꯁꯅꯤ ꯑꯃꯗꯤ ꯄ꯭ꯔꯤꯌꯥ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯀꯣꯏꯕ ꯆꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥ ꯃꯁꯥ ꯋꯥꯏ ꯁꯪꯂꯝꯗꯦ ꯂꯝꯕꯤꯗ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯈꯦꯗꯨꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯂꯝꯃꯤ ꯄ꯭ꯔꯤꯌꯥ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯊꯥꯖꯕ꯭ꯔꯥ ꯑꯩꯗꯤ ꯌꯥꯝꯅ ꯉꯛꯏ ꯀꯔꯤꯒꯤ ꯊꯥꯖꯗ꯭ꯔꯤꯕ ꯅꯪ ꯑꯩꯒ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯕꯕꯨ ꯅꯪꯅ ꯁꯤꯗ ꯉꯛꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯅꯪ ꯑꯩ ꯊꯨꯡꯅꯕ ꯑꯗꯒꯤ ꯅꯪꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯑꯗꯨꯒ ꯑꯩꯁꯨ ꯊꯕꯛ ꯇꯧꯕ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯀꯥꯔ ꯑꯃ ꯂꯩꯕ ꯑꯗꯨꯒ ꯏꯕꯥꯅꯤ ꯇꯣꯡꯗꯨꯅ ꯀꯣꯏꯕ ꯆꯠꯄ ꯍꯧꯖꯤꯛꯅ ꯃꯇꯝ ꯈꯔ ꯂꯩꯔꯗꯤ ꯏꯕꯥꯅꯤꯒꯤꯁꯨ ꯑꯉꯥꯡꯁꯦ ꯃꯁꯛ ꯎꯔꯅꯤꯗꯅ ꯑꯁ ꯌꯥꯔꯦꯕ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯑꯗꯨ ꯑꯉꯥꯡꯁꯦ ꯃꯃꯤꯡ ꯀꯔꯤ ꯊꯣꯟꯁꯦ ꯍꯥꯏꯅꯣ ꯅꯪꯅ ꯄꯥꯝꯕ ꯑꯃ ꯊꯣꯛꯂꯣ ꯍꯦꯛꯇ ꯌꯥꯏ ꯄ꯭ꯔꯤꯌꯥ ꯑꯩꯗꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯑꯗꯨ ꯍꯟꯗꯛꯀꯤꯁꯦ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯏꯌꯥ ꯌꯥꯏ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯀꯥꯔ ꯑꯗꯨ ꯁꯅꯤꯅ ꯊꯧꯔꯤꯉꯩꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯒꯥꯔꯤ ꯑꯗꯨ ꯁꯣꯔꯣꯛ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯁꯅꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯕ꯭ꯔꯦꯛ ꯐꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯤꯅ ꯄ꯭ꯔꯤꯌꯥ ꯅꯪ ꯁꯣꯛꯄ꯭ꯔꯥ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯒꯥꯔꯤ ꯈꯨꯊꯧꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯒꯥꯔꯤꯁꯦ ꯃꯃꯥꯏꯁꯦ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤꯗ ꯉꯥꯏꯈꯣ ꯑꯩ ꯀꯨꯝꯊꯔꯒ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯅꯪ ꯑꯗꯨꯝ ꯂꯩꯌꯨ ꯒꯥꯔꯤꯗꯨ ꯑꯗꯨꯝ ꯂꯩꯌꯨ ꯑꯣ ꯁꯤꯗꯤ ꯄꯪꯆꯔ ꯑꯣꯏꯔꯦ ꯑꯗꯨꯅꯅꯦ ꯅꯪ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯌꯨ ꯑꯩ ꯒꯥꯔꯤ ꯆꯀꯥꯁꯦ ꯑꯝꯇ ꯁꯤꯟꯒꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯥꯔꯤꯗꯒꯤ ꯄ꯭ꯔꯤꯌꯥꯁꯨ ꯀꯨꯝꯊꯔꯛꯈꯤ ꯑꯃꯗꯤ ꯀꯥꯔ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯍꯥꯛ ꯂꯦꯞꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯤꯅ ꯒꯥꯔꯤ ꯃꯅꯤꯡꯗꯒꯤ ꯁ꯭ꯄꯦꯌꯥꯔ ꯇꯌꯥꯔ ꯂꯧꯊꯣꯔꯛꯇꯨꯅ ꯒꯥꯔꯤꯒꯤ ꯆꯀꯥ ꯁꯤꯟꯅꯅꯕ ꯍꯣꯠꯅꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯀꯌꯥꯝ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨ ꯒꯥꯔꯤ ꯄꯪꯆꯔ ꯑꯣꯏꯕ ꯑꯣꯏꯔꯝꯃꯤ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗꯅꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤꯀꯣ ꯑꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩꯅ ꯊꯧꯕ ꯒꯥꯔꯤꯗꯕꯨ ꯀꯔꯤ ꯇꯧꯅꯤꯒꯦ ꯑꯗꯨꯏ ꯃꯊꯛꯇ ꯅꯪ ꯌꯥꯎꯔꯤꯁꯤꯗꯤ ꯅꯪ ꯌꯥꯎꯔꯤꯉꯩꯗꯕꯨ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯣꯏꯅꯣ ꯑꯁ ꯌꯥꯔꯦꯕ ꯂꯝꯕꯤ ꯃꯌꯥꯏꯅꯤ ꯈꯔ ꯊꯨꯅ ꯑꯝꯇ ꯁꯦꯝꯃꯣ ꯃꯇꯝ ꯑꯗꯨꯗ ꯁꯅꯤ ꯂꯦꯞꯈꯠꯂꯛꯈꯤꯔꯝꯃꯤ ꯁꯣꯔꯣꯛ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯆꯀꯥ ꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯇꯨꯡꯗ ꯂꯥꯛꯄ ꯀꯟꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯃꯈꯛꯅ ꯁꯅꯤꯕꯨ ꯊꯣꯝꯗꯨꯅ ꯆꯦꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯅꯤ ꯁꯤꯕꯃꯛꯇꯤ ꯁꯤꯔꯝꯗꯦ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯗꯨꯅ ꯃꯍꯥꯛ ꯆꯠꯄ ꯍꯥꯏꯕꯗꯨꯗꯤ ꯉꯝꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯅꯤ ꯍꯨꯏꯜ ꯆꯤꯌꯥꯔ ꯑꯃꯒꯤ ꯃꯇꯦꯡ ꯅꯠꯇꯅ ꯃꯍꯥꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯍꯥꯏꯕꯗꯨ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯌꯥꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯅꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯤꯡꯀꯨ ꯀꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯖꯅ ꯄ꯭ꯔꯤꯌꯥꯅ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯄ꯭ꯔꯤꯌꯥ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯑꯃꯗ ꯄꯨꯕꯅ ꯁ꯭ꯀꯨಲ್ ꯆꯠꯄ ꯅꯪꯅꯕ ꯍꯣꯠꯅꯕ ꯃꯆꯥꯅꯨꯄꯤꯒꯤꯁꯨ ꯍꯣꯠꯅꯕ ꯅꯪꯅꯕ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯒꯤꯁꯨ ꯍꯣꯠꯅꯕ ꯅꯪꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ ꯁꯅꯤꯒꯤ ꯏꯃꯨꯡꯗ ꯁꯅꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯁꯅꯤꯒꯤ ꯃꯌꯥꯝꯕ ꯂꯩꯔꯝꯃꯤ ꯁꯅꯤꯒꯤ ꯃꯆꯟꯅꯨꯄꯤ ꯃꯈꯣꯏ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯔꯥꯝ ꯁꯤꯡ ꯀꯧꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯀꯨꯞꯅꯣꯝ ꯊꯕꯛ ꯁꯨꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯗ ꯁꯅꯤꯕꯨ ꯁꯦꯟꯅꯅꯕ ꯅꯔꯁ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯏꯪ 2015 ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯊꯥ ꯌꯧꯔꯛꯈꯤꯔꯝꯃꯤ ꯁ꯭ꯀꯨꯜ ꯄꯨꯔꯤꯕꯤ ꯄ꯭ꯔꯤꯌꯥ ꯁ꯭ꯀꯨꯜꯗꯒꯤ ꯃꯍꯥꯛ ꯀ꯭ꯂꯥꯁ ꯂꯣꯏꯗꯨꯅ ꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯈꯤ ꯄ꯭ꯔꯤꯌꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯃ ꯐꯤꯜꯝ ꯌꯦꯡꯁꯦꯅ ꯍꯥꯏꯅꯕꯅꯤ ꯅꯪꯁꯨ ꯆꯠꯂꯨꯁꯤꯗꯅ ꯑꯩꯗꯤ ꯉꯥꯛꯄꯤꯕ ꯇꯥꯔꯦ ꯌꯨꯝꯗ ꯑꯩꯒꯤ ꯊꯕꯛ ꯈꯔꯁꯨ ꯂꯩꯕ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯅꯤ ꯑꯣ ꯑꯗꯨ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯦꯅꯤꯋꯦ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯗꯤ ꯅꯣꯡꯃ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯤꯀꯣ ꯍꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯗ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯤꯌꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯁꯦ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯁꯨꯛ ꯀꯨꯏꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯕꯁꯦ ꯃꯍꯥꯛ ꯅꯣꯡꯃꯇ ꯃꯄꯨꯔꯣꯏꯕꯕꯨ ꯃꯤꯔꯥꯏꯊꯤ ꯌꯦꯡꯉꯨꯅꯦ ꯉꯁꯤꯁꯨ ꯑꯦꯅꯤꯚꯔꯁꯔꯤꯅꯤ ꯍꯥꯏꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯦ ꯃꯥꯅ ꯀꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯑꯃꯗꯤ
School adugi gate mapa yorokpada school aduda staff oiba Ananna Priya da haraki. Priya ji, yumda chaladobu natro. Hoi. Adu ai drop tokjaramgi. Yani. Ai adum chasakhigi. Yamlan khanbinu da. Ngasi nongka haibane lambi su thui adum thinjaramgi. Nati anan. Ai lambi dagi cake laigadabu su leiba. Adunani. Adu ai su cake leibadu yaujage. Aduga ai su cake to horen kitang chajage. Yani kakapiro kedoge. Gari se kakapiro. Ai thinjaramagi. Asumna haibadagi Priya mahaki gari adu da tonglam. Asumna gari adu tonglaga kaithel amada cake leiram. Cake leiraba matungda Anand hariba school adugi oza staff aduga mayumda yamna thuna laki. Mayumgi thongal mapa he gyobu matamda imung adudagi machana pi chenthoraki. Inama nang yam thuna song imungda. Imungda poche loi chakhaibana lorabani. Khitang thunam ta changbiro. Matam aduda mahaki manembok naraki. Ibema yumgi ne yumgi thabak. School gi thabak. Nang madu khara khangna chalune. Nang madu khara khangna chalabadi phagadabani. Nang hujik lai matam sibu school halakpa matam lo. Aduga sine kana. Ima akhoi school gi staff ne. Ai khitang thengre na cake leibasiga mangonda thil halakpani. Matam aduda ananaki. Priya ji yum yorobani na kumbiro. Ai matung do kona lakjarke. Ai chacharke. Hoi Anand, thank you. Sibobo thinbirokpagi thagachari. It's okay Priya. Haying school da thinarsi. Bye. Mitche yamna nagadori. Imung sidane mit naba siamna kuirabani. Chango. Imung da chango. Ka manung do pungchai chai thokpana lorabani. Hoi ima. Ai sangjarukiki. Masigi matung da Priya imung adu da yam thunu changlaki. Amadi ka adu da pochai khara sakhairamba ukiram. Priya na haki. Karigino sordubo. Aizu school lagi yam thuna lakpani. Adu ngasidi saubi ganu kadobogi. Ngasidi akhoi gi anniversary ni. Se puriche loktoke. Irum ta lojo thokjeba. Chariba mayam se ai loina sengthokjagi. Minute ama pharoise. Asomna mahakki mapureba sani da haram. Sani mapi marol hongdoktuna mahak irujabiram. Masigi matungda mahakna sauraga phamungda thangalame. Amadi sani narake. Priya, I am very sorry. Karigi sorry no. Karimta soidi. Happy anniversary. Happy anniversary. Asumna mapuroi babu phamungda tumhalame. Masigi matungda Priya mahaki machanupi gi kada changlame. Tumlebi machanupi adugi mamai da Priya na nananduna yengjarame. Matam aduda Priya mamittagi mapi taram. Tanja aduda pigliba ngang adu makeup tholaki. Ima kaigino nang kapidubo ringo kapanate se tumina tomo. Papa na taradi among hanglakani. Se tomo. Mama sumbigi. Asumna machanupi adu sumlame. Masigi matungda mahangna leirakkiba anniversary gi cake adu khajiktang kotlame. Aduguma tanja aduda imung aduda leiriba sani gi mayamba Priya gi namatei. Priya gi makhut adu pairaga kadai ai kita chage base kaino itei todubo karino engondo to bido kaino nate noi ki cake ai kita chage ba se uchidi ma hoina kita chage base khar ga piro base kaino itei ne to bido sida changjalakano kaino itei ne todubo he nangna to bole chachingdo ai loin khang nangna aigi nongno pana phamungda ge hoga kangkhat pangamdre haiduna nangna atopa nupa mayam ga mari leinarido ai sunu pane nangna mi atopada di nangi nuksiba nangna yen mangamaga engondo di karigi yen mangamoideno se ai haibe yokse kaino itene to biridubo parasu patrasu nangi na nono pagi nupini karma mi yengno nangna yenglibasibo he nachindu yamna kangano nangna chalibali chachingdo ai muna khangujane aina haibase nangyo hado ite hanto se asumna makhoi ani lakna phanaduna leiringi matamda thangnaba ka aduda leiriba sanina help me kanaro masakre asumna ka aduda laurokpadagi sanigi matai aduna Priya gi makhut phajilamba du thadoki amadi Priya yamna thuna mahaki mapuroibana leiriba ka aduda changlam kai dorge lauri du karigino Priya hojik ka sida mi ma changlam kraidigi mi no haisibo ka sidagi dikanamda thokibu udi nathi ai imung asida
ꯑꯩꯕꯨ ꯍꯥꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯍꯧꯖꯤꯛꯈꯛꯇ ꯃꯤꯗꯣ ꯁꯤꯗ ꯂꯦꯞꯄꯝꯕꯅꯤ ꯀꯗꯥꯏꯗꯒꯤ ꯃꯤꯅꯣ ꯀꯥꯁꯤꯗꯤ ꯃꯩ ꯃꯨꯠꯊꯠꯂꯤꯕꯁꯤꯗꯤ ꯅꯠꯇꯦ ꯁꯤꯗꯩꯗ ꯃꯤ ꯑꯃ ꯆꯪꯂꯝꯕꯅꯤ ꯑꯩ ꯃꯥꯒꯤ ꯃꯃꯤꯗꯨ ꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯤꯒꯤ ꯃꯌꯥꯝ ꯑꯃ ꯆꯪꯂꯛꯈꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯩꯅꯣ ꯅꯣꯏ ꯂꯥꯎꯔꯛꯏꯗꯨꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯗꯗꯥ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯃꯤ ꯑꯃ ꯂꯥꯛꯑꯝꯃꯤ ꯀꯔꯤ ꯏꯃꯨꯡ ꯑꯁꯤꯗ ꯅꯪ ꯍꯥꯠꯅꯕ ꯃꯤ ꯂꯥꯛꯑꯦꯕ ꯅꯪꯁꯦ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯒꯗꯕ ꯀꯤꯕ ꯑꯃ ꯌꯥꯎꯔꯤꯍꯦ ꯈꯔ ꯂꯩꯔꯗꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯂꯩꯔꯤ ꯏꯃꯨꯡꯁꯤꯗ ꯀꯅꯥ ꯂꯥꯛꯑꯒꯅꯣ ꯅꯉꯣꯟꯗ ꯍꯥꯠꯇꯣꯏꯕꯣ ꯗꯗꯥ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯁꯨ ꯃꯤꯅꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯃꯤꯅꯤ ꯍꯣꯏ ꯑꯩ ꯍꯧꯒꯠ ꯀꯟꯈꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯩ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ ꯁꯅꯤ ꯏꯃꯨꯡꯁꯦ ꯀꯥꯏꯅꯕ ꯋꯥꯗꯤ ꯉꯥꯡꯅꯒꯨꯝꯁꯤ ꯑꯗꯨꯒ ꯅꯁꯥꯅ ꯅꯃꯪ ꯅꯍꯥꯗ ꯑꯀꯤꯕ ꯐꯥꯎꯔꯒ ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪꯗ ꯇꯥꯏꯅꯕ ꯍꯥꯏꯕꯁꯤ ꯃꯗꯨ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯅꯤꯒꯤ ꯃꯌꯥꯝꯕ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯇꯩ ꯑꯗꯨꯅ ꯄ꯭ꯔꯤꯌꯥꯗ ꯏꯖꯠ ꯇꯤꯡꯁꯤꯟꯅꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯄ꯭ꯔꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯁꯅꯤꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯂꯝꯗꯦ ꯑꯃꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯅꯦꯝꯕꯣꯛꯇꯁꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯑꯃꯗ ꯗꯥꯏꯅꯤꯡ ꯇꯦꯕꯜꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯆꯥꯛꯁꯪꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯁꯪꯒꯣꯝ ꯄꯨꯗꯨꯅ ꯊꯣꯔꯛꯈꯤ ꯑꯃꯗꯤ ꯆꯥꯛꯁꯪꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯇꯩꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯈꯤ ꯍꯦ ꯑꯩꯅ ꯉꯔꯥꯡ ꯅꯉꯣꯟꯗ ꯍꯥꯏꯕꯗꯣ ꯅꯪ ꯀꯥꯎꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥꯐꯝ ꯑꯁꯦ ꯏꯃꯨꯡ ꯑꯁꯤꯗ ꯃꯔꯤ ꯃꯔꯤ ꯍꯥꯏꯗꯣꯔꯛꯄ ꯇꯥꯔꯕ ꯅꯪꯅ ꯃꯄꯥꯟꯗ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤꯡꯗꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗ ꯇꯝꯒꯅꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗ ꯇꯝꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯪ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒ ꯀꯥꯏꯅꯕ ꯇꯥꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯄ꯭ꯔꯤꯌꯥꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯈꯨꯝꯂꯝꯗꯦ ꯃꯔꯝꯗꯤ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯇꯥꯍꯟꯅꯤꯡꯂꯝꯗꯦ ꯃꯄꯨꯔꯣꯏꯕ ꯁꯅꯤꯅ ꯃꯄꯥꯡꯒꯜ ꯁꯣꯟꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯇꯅ ꯂꯩꯕ ꯑꯁꯤꯅ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯆꯤꯡꯅ ꯂꯩꯔꯤꯕ ꯑꯗꯨ ꯍꯦꯟꯅ ꯆꯤꯡꯅꯈꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯤꯒꯤ ꯃꯌꯥꯝꯕ ꯄ꯭ꯔꯤꯌꯥꯒꯤꯅ ꯃꯇꯩ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯑꯁꯤꯗꯤ ꯇꯣꯛꯂꯝꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯅꯤꯒꯤ ꯃꯌꯥꯝꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯏꯃꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯔꯥꯝꯁꯤꯡꯅꯁꯨ ꯎꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯔꯤ ꯍꯥꯏꯔꯨꯒꯅꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯍꯥꯛ ꯍꯥꯏꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯄꯤꯖ ꯄꯤꯊꯛꯄ ꯂꯣꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯤ ꯁꯦꯟꯅꯅꯕꯒꯤ ꯊꯝꯕ ꯅꯔꯁ ꯅꯨꯄꯤ ꯕꯤꯗ꯭ꯌꯥ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯈꯤ ꯕꯤꯗ꯭ꯌꯥ ꯅꯪꯗꯤ ꯉꯔꯥꯡ ꯑꯩꯅ ꯂꯥꯛꯄꯗꯁꯨ ꯂꯩꯔꯝꯗꯦ ꯑꯗꯣ ꯑꯌꯨꯛꯁꯨ ꯅꯪꯅ ꯂꯥꯛꯏꯁꯤ ꯌꯥꯝꯅ ꯊꯦꯡꯃꯟꯗ꯭ꯔꯣ ꯃꯦꯗꯝ ꯑꯩ ꯅꯈꯣꯏꯒꯤ ꯏꯅꯦꯝꯕꯣꯛꯇꯗꯤ ꯍꯥꯏꯔꯝꯕꯅꯤ ꯉꯁꯤꯁꯦ ꯊꯕꯛ ꯂꯩ ꯍꯥꯏꯗꯨꯅ ꯑꯗꯣ ꯁꯣꯔꯤ ꯑꯩ ꯍꯌꯦꯡꯈꯩꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯅꯕ ꯍꯣꯠꯅꯈꯤ ꯍꯣꯏ ꯅꯪꯅ ꯌꯥꯝꯅ ꯋꯥꯅꯕꯨꯗꯤ ꯍꯣꯠꯅꯕꯤꯔꯤ ꯑꯗꯣ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯆꯠꯀꯗꯕꯅꯤꯅ ꯌꯥꯔꯒꯗꯤ ꯅꯪ ꯈꯔ ꯉꯟꯅ ꯍꯣꯠꯅꯕꯤꯌꯨ ꯍꯣꯏ ꯃꯦꯗꯝ ꯑꯩ ꯍꯣꯠꯅꯖꯒꯦ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯥ ꯁ꯭ꯀꯨꯜ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈꯤ ꯑꯃꯗꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯃꯍꯥꯛ ꯃꯄꯥꯟꯗ ꯃꯃꯤꯠꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗ ꯌꯥꯜꯂꯤꯕ ꯄꯔꯗꯥꯗ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯄꯔꯗꯥ ꯑꯗꯨ ꯃꯩꯅ ꯆꯨꯔꯝꯃꯤ ꯃꯩꯅ ꯆꯥꯛꯈꯠꯂꯛꯄꯁꯤ ꯁꯅꯤꯅ ꯑꯍꯥꯟꯕꯗꯗꯤ ꯎꯔꯝꯗꯦ ꯑꯗꯨꯕꯨ ꯄꯔꯗꯥ ꯑꯗꯨ ꯃꯩꯅ ꯁꯤꯟ ꯊꯨꯡꯅ ꯆꯥꯛꯂꯛꯄ ꯃꯇꯝꯗꯗꯤ ꯁꯅꯤꯅ ꯃꯩ ꯑꯗꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯈꯨꯅꯝꯗ ꯈꯖꯤꯛꯇꯪ ꯆꯥꯛꯈꯤꯔꯝꯃꯤ ꯄ꯭ꯔꯤꯌꯥꯒꯤ ꯃꯅꯦꯝꯕꯣꯛꯅ ꯄ꯭ꯔꯤꯌꯥꯗ ꯀꯣꯜ ꯇꯧꯔꯛꯈꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯤꯌꯥ ꯁ꯭ꯀꯨꯜꯗꯒꯤ ꯄꯔꯄ꯭ꯔꯞ ꯊꯣꯛꯂꯛꯈꯤ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯩꯕ ꯁ꯭ꯇꯥꯐ ꯑꯅꯟꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯅꯟ ꯑꯩ ꯌꯨꯝꯗ ꯑꯝꯇ ꯊꯤꯟꯕꯤꯒꯦꯔꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯁꯅꯤꯗꯣ ꯃꯥꯅ ꯀꯥꯗ ꯐꯝꯂꯤꯉꯩꯗ ꯀꯥꯗꯨꯗ ꯂꯩꯕ ꯄꯔꯗꯥꯗꯣ ꯃꯩꯅ ꯆꯥꯛꯑꯦ ꯑꯗꯨꯗꯒꯤ ꯃꯥꯅ ꯃꯩꯗꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯃꯈꯨꯠꯇꯨ ꯈꯤꯇꯪ ꯆꯥꯛꯑꯦ ꯄ꯭ꯂꯤꯖ ꯈꯤꯇꯪ ꯊꯨꯅ ꯑꯝꯇ ꯆꯠꯁꯦ ꯑꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯑꯅꯟꯅ ꯄ꯭ꯔꯤꯌꯥꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯈꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯍꯨꯏꯜ ꯆꯤꯌꯥꯔ ꯑꯃꯗ ꯁꯅꯤ ꯐꯝꯗꯨꯅ ꯂꯩꯔꯝꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯅꯤꯒꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯅꯦꯝꯕꯣꯛꯁꯨ ꯂꯩꯔꯝꯃꯤ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯈꯤ ꯁꯅꯤ ꯀꯌꯥꯝ ꯁꯣꯛꯀꯦ ꯀꯗꯥꯏꯅꯣ ꯈꯨꯠ ꯑꯝꯇ ꯌꯦꯡꯒꯦ ꯀꯗꯥꯏꯅꯣ ꯑꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯄ꯭ꯔꯤꯌꯥ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯕ ꯅꯣꯏꯅ ꯊꯥꯖꯗꯦ ꯌꯨꯝ ꯑꯁꯤꯗ ꯑꯩꯕꯨ ꯍꯥꯠꯅꯤꯡꯕ ꯑꯩꯕꯨ ꯂꯩꯍꯟꯅꯤꯡꯗꯕ ꯃꯤ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯀꯅꯥꯃꯠꯇꯅ ꯊꯥꯖꯗꯦ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯁꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯁꯦ ꯋꯥꯀꯥꯏ ꯉꯥꯛꯇꯅꯤ
इमुंगसिदा कोई पुनः लेमिनरगा नंगोंदा कनाना हाटकदोरिबनो अदुगी वा खंगदेदा ngasiga aingonda thokliबसे अनिरक सुबह थौदोंनि मतम अदुदा प्रियागा लाकमिनबा आनन हाइक सनी सिउरबदी पुलिस पाउ पीबन फत्रो ए से आइगे नाउन पादो थौबा थौदोंनि नंग कनानो नंग करी ओरिगे मीगी मुंगी थबकदने नखुना सा सांगकन प्रिया अदुदी आई चलुखिगे थैंक यू अनन नाना मतम जाना सिबोक थिनबिरमसे मसिगी दमक थागचरे इट्स ओके प्रिया हाइंग स्कूल द थेनर्स आई चले युम असिदे लेरिबा मिपुंग खुदिमुके लोंचत अमा तोरमी प्रिया के मतई अदुना मनाउ नुपी अमदे येंगलिबा मिटिंग मसिगी मतुंगदा नुमिदा असनीना हाइक प्रिया इमुंग सिदे लेरिबा मिसिंगसिना इबु हाना बोनारे नंग लेरगदि खरा फगदबन अदुबु नंग सुना थोकजिले सनी आइसु स्कूल पुरीदना मसी नत्रबदी बानिगी इनकम सोमदा लेथि अदुगी मथक्ता पिगलिबा अंगांगसिमा आइने स्कूल पुद्रबदी अखोय मतो करमनि हिंगनी अदुबु प्रिया इमुंगसिदा लेरिबा मी मतना आइनि ngamwase amata thajadi नखोय मसिमदि खंग आइबु कनागुम मी होय खरना आइबु हान अननबगी दम खोनारे हाबिसे मसिदि नंग सुखंग असुमना मखोयनि वारि सानाखि मसिगी मतुंगदा महाकि मपुरेबा फमुंगदा हिफनखि अमदी मपुरेबना थंगननबगी दम साक्संगदा संगोम लोब चतखिरम असुमना संगोम लोलगा महाकना सनीने थंगननबगी दम ग्लास अमदा संगोम पुदुना लाखि अमदी साक्संगदगिने इमुंग फावबगी लाकदब लंबी अदु खजिक्तंग सांगबना लंबी अदुगी मरक्ता मतैना मनाउ नुपि लाकपा ngaikirami मसिगी मतुंगदा मतै अदुना मनाउ नुपि हाइखि प्रिया आइना नंगोंदा हन्ना हाइरि नंगना युमसदगी थोखरगा नंगना चलिबा नंगी लिचा साजाचिंगदो आई खंगदब नथि मसि पुनमकसे आइगी नौनुपादा आइना तमलबदी युम असिदा नंग खोंगुल अमा फबो ताबा ngam अदुना आइना हाइबियो आइना हाइबसे कैनु इतै नंगना हाइदुबो अदुगुम वादुबु मनाउ नुपिदा मतै मना हाइनब्रो आइने इमुंगसिदा खांगे यौना खांगबनि वाफमसे नंगी नौनुपाना तारबदी अफबो ओइरो अदु ओइरगना आइना हाइगनि आइना नंगोंदा होबो नथि आइगी नौनुपिना आइगोंदा होबनि मरमदी महाक्ति युम असिदगी थोखरगा अतोपा नुपा क्यागा लोइनि मसिना युम असिदा लेरिबा मथै आइबसु नुपा अतोपगुमन उइ आइना वाफमसे हाइगनि आइना हाइबसि नंनिगा असोमना मखोयनि लांगना फानबदा प्रियाना पुरकलिबा संगोमगी कप अदु मखादा ताखिरमि मसिगी मतुंगदा इमुंगी मी अतै थोरकपा तारे हाइदुना मथै अदुसु यामना थुना मफम अदुदगी चखि अमदी प्रिया मपुरुइबगी मनाक्ता चंगखि यामना ngakliba wafam amana asuk chawba thodok sing ase mathang mathang thoklaba phawbada priyana mahakki mapuroibada tamlamde maramdi mapuroibadi mapangan sonduna leirabani wafam sing asi taraga mahakki mapuroibana hena thawai nungairo amadi mabasu hena phattana khankhiba yai haiduna wafam sing asi thoklaba sumhangna tumina leisilami asumna numit kharani hauki holi lak holi matam oibana yum adugi sumangda imung manung aber tainarami amadi युमथंग नरिबा लेकाइगी मियोय के अमरुम सु लाक्तुना होलीगी इसै थादुना इसै सकपा अबेर तैबा अबेर चाइबना चिंगबा पुमलांग लांगलमी मतम मदुदा होलीगी मतमदा हे हेक मखोइना थकनबा गंजा यावबा संगो मही अदु सनीना ग्लास अमा थकलमी महाक व्हील चेयर मद फमदुना मियामना सानरिबा कुमै सिंग अदु येंगलमी मतम मदुदा प्रिया युमथंग नबी ममानबी सिंग अदुना ममाइदा अबेर तैरमी अमदी अबेर न मथक मखा पुम चाइ साइदुना अबेर तना सुमांग अदु पुमम मम खिरमी असुमना अबेर लेपतना चाइरिबा मफम अदुदा मी अमना अमबु मसक खंगनरक्तबा मतम माइथोंगदा अबेर मचु मचु तैनबा मतम अमना अमगी मसक खंगनद्रबा मतम अदुदा मतै अदुना प्रियादा मसा सोकनबा होनखि अदुबु प्रियाना इंथोखिरमी अमदी करिगुम्बा थौदोक अदु महाकि मपुरोइबना उखरबदी मंगोंदा हेना चिंगनगनी हाइदुना प्रिया महाक यामना वाजरम अदुबु संगोम द गंजा यावबा दु थकलुबदगी महाक खजिक्तंग ओइथरमी असोमना महाकना ओइदुना लेरिंगेगी मतमदा महाकि व्हील चेयर अदु तुंगदगी मियोय अमना पाइदुना युम अदुगी नकंदा लेरिबा सोरोक लंबी अमदा महाकि व्हील चेयर अदु इंथरकलमी असोमना थौबा होरको मतमदा सनीना करिनो आइना तोरिसिबा आइगी व्हील चेयर से कनान इलिनो हेल्प मी कनान आइबो कनबियो आइबो कनबियो असुमना लंबी अदुदा महाना कोइलाव लाउखि अदुबु लंबी अदुदा कनागुम अमदा चलमदे
asumna mahak ke wheel chair adu angamba sarak ke lambi aduda makha pangna tamna chentharaklami matam aduda shani na koilaw lawki adubu yum aduda nurse oine leribi bidyana chensilaktuna wheel chair adu faraga sorok ki matai de inthoklam amadi makhoi ani mafam aduda turami masigi matung da holi sanari ba mafam aduda gi priyana mahaki mapuri ba ko yeng laki adubu mapuri ba leram da aduda mahana mapuri ba karai chatkre haduna mahana tholoktuna ko chenduna yenglam asumna yum aduda gi thoroktuna yengbu matamda lambi gi sorok matai da mahaki mapuri ba miyam omsinduna yengbu dum hak uram amadi mafam aduda mahak yamna tuna chatki mathang thodok thorokpada ahumlak suba thodok oina sani bu hatna bu honaki tasengna kanana mahak bu hatna bagi da khonari bano kana amata khanglamdi masigi matungda numidang yum adugi sumangda sani gi mayamba amadi lekai gi mari mata thongna ba miyo aniga makhoi punna yu thalam mata maduda mari mata thongna ba machimana odana esane thakchalu ne yu do nang yu yam thakti ne akhoi ngasai thai jim yam thai ane pasalo gilas si pasalo basa ayu yam na thakpe ade aise kana ko makharana ai bu hana bhonari ai ni mungsida haiba matamda kana mata thajati as yare ba chane ngakhtang hidak thakpasida isinau khatang yumda leire nangna mari mata jing lakpada du wari du saraga kanana thajadeino se atai karim nate magi nupi masak phajabi je mayam khamballe yam khamballe nupa na bu nupi khamballe di imung do dum mahi lang tamna mai nupi je masak phajai ma dum khamballe aisani akoi haijini khoi nang mari mata ngatan sinang ne amana haije nasadu nang khara pentho enjoy yourself nang nasadu khara khallo akoi haijini khoi nangi na china naw ngakani mari mata ai khoi nangi mang na ba haigadro khara nungai thu putam khara pentho putam yamna khara impatient gyan tarena understand akoi haije masigi matungda nakhoi mayam phamo sani se mari matang atani ai imung da janguge ising aingba cold drink ai into lothoge sileminam ai chinal noi leiramo ko ai manung jangugi asumna imung da mahak ising aingba lothokpa changkhirami adubu mahana imung adu da ising aingba lothokpa changbagi mahutta manau nupi amadi manau nupagi machaga punna phamungda tumliba aduda yamna nakna changsen kiram amadi khanghodana mahakna manau nupi bu namja nam thekna nanabagi da khona kiram matam aduda manau nupi na khangboi lakpoi matai adu mahakna khongpakna khorami amadi matai adu yungau buna maram oiduna phamung kangthonda yesilaga mahak leimai da takiram madugi matungda matai hogatki amadi imungdagi sing aingba lokthoklaga mapanda mung lakhi ma'am ising bore sing aingba bore se ising jamu yanse aduga sile ising aingba se taksi matam aduda makhoi yu thangmina ba lorama matung sani di yu yamna thakiramde amadi makhoi mari mata sing adu jo chatkiram matam adu sani gi mayam bana sani nangi ka bok thin biramura aduga lehougi ga habra dada changbiram ai ngaktang mafam sida lei jauki ke nang halega ai thawai manghan bidore ai hat bidore adegi ani rak sure ahum lak sure mari rak sure harabudi arogo ai ra change ai direct phamung da tumba ai changage hoidera masigi matungda sani sumang aduda phamduna wakhal kaya khalam amadi lapna mahakpu kanagumba mi kharana mahakpu senabagi wakhal ama ka mahana phaukiram karino kanagumba kharana aibu senabagi mong tobra ai mapan sida leba phararoi Ram Singh sab kari habi ai ka da moto thilo ai mafam sida leba yam kuina leba yade phani sab ai injage asumna
ꯃꯍꯥꯛꯀꯤ ꯋꯤꯜ ꯆꯦꯌꯥꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥ ꯆꯪꯐꯝ ꯐꯥꯎꯕ ꯏꯟꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯝ ꯁꯤꯡꯅ ꯍꯥꯏꯔꯛꯈꯤ ꯁꯥꯔ ꯏꯃꯨꯡꯐꯥꯎ ꯏꯟꯖꯤꯟꯖꯒꯗ꯭ꯔꯥ ꯑꯗꯨꯒ ꯁ꯭ꯋꯥꯏꯐꯥꯎꯗꯪ ꯌꯥꯔꯒꯗ꯭ꯔꯥ ꯌꯥꯔꯦ ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯆꯪꯕ ꯍꯩꯔꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯋꯤꯜ ꯆꯦꯌꯥꯔ ꯑꯗꯨ ꯃꯈꯨꯠꯅ ꯎꯪꯂꯒ ꯐꯃꯨꯡ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄ꯭ꯔꯤꯌꯥ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ ꯑꯃꯗꯤ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕꯤ ꯄꯤꯛꯂꯤꯕꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝ ꯃꯍꯥꯛ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯄ꯭ꯔꯤꯌꯥ ꯍꯧꯗꯣꯛꯂꯝꯃꯤ ꯄ꯭ꯔꯤꯌꯥ 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 ꯀꯅꯥ ꯂꯩꯒꯦ ꯑꯝꯇ ꯆꯪꯉꯣ ꯀꯅꯥ ꯂꯩꯒꯦ ꯗꯗꯥ ꯀꯅꯥ ꯂꯩꯒꯦ ꯑꯝꯇ ꯆꯪꯉꯣ ꯏꯃꯥ ꯅꯈꯣꯏ ꯀꯅꯥ ꯂꯩꯒꯦ ꯀꯩꯗꯧꯔꯒꯦ ꯁꯤ ꯀꯩꯗꯧꯔꯒꯦ ꯗꯗꯥ ꯏꯃꯥ ꯄ꯭ꯔꯤꯌꯥꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯠꯇꯣꯛꯃꯦ ꯑꯉꯥꯡꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯔꯤꯡꯀꯨꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯅꯈꯣꯏ ꯔꯤꯡꯀꯨꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯔꯤꯡꯀꯨ ꯄ꯭ꯔꯤꯌꯥ ꯔꯤꯡꯀꯨ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯏꯃꯨꯡ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯈꯤ ꯑꯁꯤꯕ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯄꯨꯈꯤ ꯑꯃꯗꯤ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃ ꯂꯥꯛꯈꯤ ꯁꯅꯤ ꯅꯈꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯅꯥ ꯂꯩꯒꯦ ꯏꯟꯁꯄꯦꯛꯇꯔ ꯈꯣꯡ ꯑꯅꯤ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯑꯩꯒ ꯀꯅꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯗꯣꯏꯅꯣ ꯑꯩꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯑꯩꯕꯨ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯁꯅꯤ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯕꯗꯣ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯌꯨ ꯋꯥꯗꯣ ꯀꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯕꯅ ꯈꯨꯝꯂꯛꯈꯤ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯉꯥꯎꯔꯕꯅꯤ ꯋꯥ ꯑꯃꯠꯇ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯃꯥ ꯍꯥꯏꯕ ꯉꯝꯗꯕ ꯑꯩꯈꯣꯏꯕꯨ ꯆꯤꯡꯅꯅꯕꯒꯤꯗꯃꯛ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤ ꯎꯔꯦꯗꯅ ꯁꯣꯝ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯁꯣꯝ ꯀꯅꯥ ꯑꯩ ꯃꯌꯥꯝꯕꯅꯤ ꯑꯩ ꯁꯅꯤꯒꯤ ꯃꯌꯥꯝꯕꯅꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯒꯦ ꯏꯟꯁꯄꯦꯛꯇꯔ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯗꯅ ꯀꯩꯗꯧꯗꯣꯏꯅꯣꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤ ꯃꯥꯒꯤ ꯃꯔꯝ ꯆꯠꯁꯤ ꯑꯩꯈꯣꯏꯅ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯩꯅ ꯇꯝꯗꯕꯅꯤ ꯗꯗꯥ ꯑꯩꯒꯤ ꯅꯨꯄꯤ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯝꯅ ꯃꯔꯥꯟ ꯁꯤꯔꯤꯕꯅꯣ ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯄꯅꯤ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯄꯗꯒꯤ ꯃꯤ ꯑꯣꯟꯅꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯕ ꯗꯁꯥꯗꯣ ꯄ꯭ꯔꯤꯌꯥꯗ ꯇꯥꯛꯈꯤꯕꯅꯤ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯋꯥꯔꯤ ꯑꯃ ꯂꯩꯕ ꯃꯥꯜꯂꯦ ꯑꯁꯦꯡꯕꯅꯤ ꯏꯟꯁꯄꯦꯛꯇꯔ ꯃꯃꯥꯡꯗ ꯊꯧꯗꯣꯛ ꯑꯍꯨꯝꯂꯛꯇ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯈꯤꯗꯕꯅꯤ ꯅꯪꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯗꯤ ꯀꯔꯤꯅꯣ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯃ ꯑꯩꯅ ꯇꯨꯝꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ ꯑꯣ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯤ ꯑꯗꯨꯗꯤ ꯅꯪ ꯃꯁꯛ ꯈꯪꯍꯧꯕ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯀꯥꯗꯣ ꯃꯩ ꯃꯨꯊꯠꯄ ꯃꯔꯝꯅ ꯑꯩ ꯃꯥꯒꯤ ꯃꯁꯛꯇꯤ ꯈꯪꯗꯦ ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯀꯥꯗ ꯃꯤ ꯂꯩ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯏꯟꯁꯄꯦꯛꯇꯔ ꯀꯥ ꯑꯗꯨꯗ ꯃꯤ ꯑꯃ ꯂꯥꯛꯄꯒꯤ ꯃꯃꯤ ꯇꯥꯏ ꯑꯅꯤꯁꯨꯕ ꯊꯧꯗꯣꯛꯅ ꯀꯔꯤ ꯅꯣꯡꯃ ꯑꯩꯅ ꯑꯩꯒꯤ ꯀꯥꯗ ꯊꯣꯡꯅꯥꯎꯗꯣ ꯃꯄꯥꯟꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯥꯜꯂꯤꯕ ꯄꯔꯗꯥ ꯑꯗꯨ ꯇꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯄꯔꯗꯥ ꯑꯗꯨ ꯃꯩ ꯆꯨꯈꯤ ꯑꯃꯗꯤ ꯑꯩꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯈꯤ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯃꯩꯅ ꯁꯥꯛꯈꯤꯕꯒꯤꯅꯤ ꯑꯣ ꯑꯍꯨꯝꯁꯨꯕꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯣꯂꯤꯒꯤ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯥꯡꯗꯨꯅ ꯁꯨꯃꯥꯡꯗ ꯂꯩꯈꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯍꯨꯏꯜ ꯆꯤꯌꯥꯔ ꯄꯥꯏꯗꯨꯅ ꯃꯤ ꯑꯃꯈꯛꯅ ꯑꯩꯕꯨ ꯏꯟꯊꯣꯔꯛꯈꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯁꯅꯤ ꯍꯨꯏꯜ ꯆꯤꯌꯥꯔꯗ ꯅꯪ ꯐꯝꯃꯒ ꯅꯪꯒꯤ ꯇꯨꯡꯗ ꯃꯤꯅ ꯄꯥꯏꯔ ꯏꯟꯕꯗꯨ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯉꯥꯛꯄꯤꯒꯅꯤ ꯁꯥꯔ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯍꯣꯂꯤ ꯅꯨꯃꯤꯠ ꯑꯣꯏꯕꯗꯨꯗ ꯒꯟꯖꯥ ꯍꯥꯞꯄ ꯁꯪꯒꯣꯝꯗꯨ ꯑꯩꯁꯨ ꯀꯨꯝꯍꯩ ꯍꯔꯥꯎꯅꯤ ꯍꯥꯏꯗꯨꯅ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯂꯨ ꯑꯩꯅ ꯎꯏꯔꯤ ꯇꯧꯔꯤꯉꯩꯒꯤ ꯃꯇꯝꯗ ꯍꯨꯏꯜ ꯆꯤꯌꯥꯔ ꯑꯁꯤ ꯏꯟꯊꯣꯔꯛꯈꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯉꯝꯕ ꯂꯝꯕꯤ ꯑꯃꯗ ꯑꯩꯒꯤ ꯍꯨꯏꯜ ꯆꯤꯌꯥꯔ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯑꯩꯅ ꯂꯝꯕꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯗ ꯃꯤ ꯑꯆꯠ ꯑꯋꯣꯡ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯅꯥꯕꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤ ꯕꯤꯗ꯭ꯌꯥ ꯃꯍꯥꯛ ꯊꯦꯡꯅꯈꯤ ꯃꯍꯥꯛꯅ ꯆꯣꯡꯁꯤꯟꯗꯨꯅ ꯍꯨꯏꯜ ꯆꯤꯌꯥꯔ ꯑꯗꯨ ꯃꯇꯥꯏꯗ ꯏꯟꯊꯣꯛꯄꯗꯒꯤ ꯑꯩꯁꯨ ꯇꯨꯈꯤ ꯃꯍꯥꯛꯁꯨ ꯇꯨꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯨꯝꯒꯗꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯇꯨꯝꯂꯝꯕꯁꯤꯅ ꯑꯩꯅ ꯇꯥꯒꯗꯕ ꯗꯁꯥꯗꯨ ꯃꯉꯣꯟꯗ ꯇꯥꯈ꯭ꯔꯦ ꯏꯟꯁꯄꯦꯛꯇꯔ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯄꯗꯒꯤ ꯄ꯭ꯔꯤꯌꯥꯅ ꯈꯨꯗꯣꯡꯊꯤꯕꯁꯤ ꯐꯪꯈꯤꯕꯅꯤ ꯁꯅꯤꯒꯤ ꯃꯌꯥꯝꯕꯅꯤ ꯍꯥꯏꯗꯥꯏ ꯃꯥꯅꯦ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯄ꯭ꯔꯤꯌꯥꯅ
ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯒ ꯑꯇꯣꯞꯄ ꯂꯝꯆꯠ ꯆꯠꯂꯦ ꯍꯥꯏꯔꯤꯁꯦ ꯀꯅꯥ ꯆꯤꯡꯅꯕ ꯂꯩꯒꯦ? ꯏꯟꯁꯄꯦꯛꯇꯔ ꯃꯁꯤ ꯋꯥꯁꯦ ꯑꯩ ꯄꯥꯅꯤꯡꯗꯦꯗ꯫ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯅꯟ ꯌꯨꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯒꯥꯔꯤꯗ ꯊꯤꯜꯂꯛꯏꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯈꯪ ꯑꯃꯅ ꯃꯧ ꯑꯃꯕꯨ ꯃꯌꯨꯝ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯊꯤꯟꯕꯤꯔꯛꯀꯗꯧꯔꯤꯕꯅꯣ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯌꯥꯝ ꯄꯥꯅꯤꯡꯗꯦ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯅꯦ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤ ꯌꯥꯝ ꯀꯟꯈꯠꯂꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯊꯣꯛꯀꯅꯤꯁꯤ ꯌꯥꯝꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯇꯦꯠꯃꯦꯟꯁꯦ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯒꯦ꯫ ꯑꯗꯨꯒ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯋꯥꯍꯪ ꯍꯪꯈꯤꯅꯤ꯫ ꯃꯔꯝꯗꯤ ꯁꯤꯔꯤꯕꯁꯦ ꯃꯔꯗꯔ, ꯃꯤ ꯍꯥꯠꯄꯅꯤ꯫ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯁꯨꯛ ꯌꯥꯝꯕ ꯊꯧꯗꯣꯛ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯇꯝꯗꯕꯩ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯃꯇꯝ ꯑꯗꯨꯗ ꯁꯅꯤꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯀꯗꯥꯏꯗꯒꯤ ꯇꯝꯕ ꯌꯥꯒꯗꯒꯦ ꯏꯟꯁꯄꯦꯛꯇꯔ? ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯕꯨ ꯐꯖꯕ ꯋꯥꯐꯝꯂꯣ? ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠ ꯂꯩ꯫ ꯑꯩꯈꯣꯏꯒꯤꯅꯦ ꯁꯥꯒꯩ ꯑꯁꯤꯒꯤꯗꯤ ꯅꯨꯄꯤꯅ ꯑꯣꯛꯇꯕ ꯆꯠꯄ, ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯐꯠꯇ ꯍꯥꯎꯊꯤꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯤꯗꯗꯤ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯆꯠꯅꯗꯦ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯈꯣꯏꯗ ꯇꯥꯛꯎꯅꯤ, ꯅꯈꯣꯏꯅ ꯇꯛꯈꯠꯂꯛꯀꯅꯤ, ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯈꯨꯝꯃꯅꯤ, ꯑꯃꯁꯨ ꯈꯨꯝꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯐꯖꯐꯝꯗꯣ ꯂꯩꯔꯣꯏ꯫ ꯑꯗꯨ ꯅꯈꯣꯏꯅ ꯄꯨꯂꯤꯁꯇ ꯇꯥꯛꯇꯕꯅꯤ꯫ ꯑꯗꯨ ꯅꯈꯣꯏꯅ ꯄꯨꯂꯤꯁꯇ ꯇꯥꯛꯇꯕꯗꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯒꯦ? ꯅꯈꯣꯏꯒꯤ ꯅꯃꯧꯅꯨꯄꯤ ꯁꯤꯔꯦꯗꯅ ꯑꯩꯈꯣꯏꯗ ꯃꯇꯝ ꯆꯥꯅ ꯍꯥꯏꯔꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏꯑꯕ꯫ ꯃꯔꯥ ꯂꯩꯕ ꯃꯤꯁꯤꯡꯗꯣ ꯗꯟꯗꯤ ꯄꯤꯒꯅꯤ꯫ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯣꯝꯅ ꯄꯨꯂꯤꯁ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯅꯟ ꯄꯨꯂꯤꯁꯅ ꯐꯥꯈꯤ ꯑꯃꯗꯤ ꯀꯁꯇꯗꯤꯗ ꯄꯨꯔꯛꯈꯤ꯫ ꯁꯣꯝꯒꯤ ꯃꯤꯡ ꯑꯅꯟ? ꯃꯥꯅꯤ ꯏꯟꯁꯄꯦꯛꯇꯔ꯫ ꯑꯗꯣꯝꯒ ꯄ꯭ꯔꯤꯌꯥꯒ ꯀꯔꯤ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯒꯦ? ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕ ꯏꯟꯁꯄꯦꯛꯇꯔ? ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯃꯁꯦꯜꯅꯤ, ꯁ꯭ꯀꯨꯜ ꯄꯨꯃꯤꯟꯅꯕꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯋꯥ ꯑꯅꯥ ꯍꯪꯅꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨ ꯅꯠꯇꯕ ꯑꯗꯣꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯑꯗꯣꯝꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯄ꯭ꯔꯤꯌꯥꯕꯨ ꯍꯥꯞꯂꯒ ꯄꯨꯏ ꯍꯥꯏ꯫ ꯑꯗꯣꯝꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯏꯟꯁꯄꯦꯛꯇꯔ, ꯑꯩ ꯃꯥꯒ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯕꯤꯌꯨ꯫ ꯑꯩ ꯅꯆꯤꯟꯗꯨ ꯊꯤꯒꯅꯨꯅꯦ꯫ ꯅꯆꯤꯟ ꯊꯤꯕꯒꯤ ꯃꯇꯝꯗꯨ ꯅꯠꯇꯦꯅꯦ꯫ ꯁꯤ ꯌꯦꯡꯉꯨ, ꯁꯤꯒꯤ ꯀꯣꯜꯁꯤ ꯌꯦꯡꯉꯨ, ꯀꯣꯜ ꯗꯤꯇꯦꯜꯁ꯫ ꯄ꯭ꯔꯤꯌꯥꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯁꯦ ꯑꯍꯤꯡꯗ ꯁꯥꯟꯅꯩ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯏꯟꯁꯄꯦꯛꯇꯔ, ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ, ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯔ ꯂꯩ꯫ ꯃꯍꯥꯛꯅꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯇꯝꯅꯤꯡꯗꯦ, ꯑꯃꯗꯤ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯗꯨ ꯃꯤ ꯑꯇꯣꯞꯄ ꯈꯪꯂꯕꯁꯨ ꯃꯍꯥꯛꯀꯤ ꯏꯖꯠ ꯁꯣꯛꯀꯅꯤ, ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯇꯥꯔꯛꯀꯅꯤ꯫ ꯏꯃꯨꯡ ꯑꯁꯤ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ? ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯕꯅꯤ꯫ ꯍꯣꯏꯅꯦ, ꯄ꯭ꯔꯤꯌꯥꯅ ꯁꯤꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯃꯥꯡꯗ ꯅꯍꯥꯛꯀ ꯀꯣꯜ ꯇꯧꯅꯔꯝꯃꯤ꯫ ꯀꯣꯜ ꯗꯤꯇꯦꯜꯁꯦ ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯎꯔꯕ꯭ꯔꯣ? ꯍꯣꯏ ꯏꯟꯁꯄꯦꯛꯇꯔ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯈꯤ, ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯩꯒ ꯑꯃꯗꯤ ꯁꯥꯒꯩꯒꯤ ꯃꯤ ꯈꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯌꯨ ꯊꯛꯈꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯩ ꯑꯗꯨ ꯃꯉꯣꯟꯗ ꯅꯝꯖꯥ ꯅꯝꯊꯦꯛꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤ ꯍꯥꯏꯈꯤ, ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯇꯩ ꯑꯗꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯗꯒꯤ ꯃꯇꯩ ꯑꯗꯨ ꯂꯩꯃꯥꯏꯗ ꯎꯞꯇꯨꯅ ꯇꯥꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯇꯩ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯞꯇꯨꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯁꯥꯔꯝꯕꯅꯤ꯫ ꯑꯣ, ꯄ꯭ꯔꯤꯌꯥꯅ ꯀꯥꯎꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯇꯩ ꯑꯗꯣ? ꯃꯥꯅꯤ ꯏꯟꯁꯄꯦꯛꯇꯔ꯫ ꯋꯥꯐꯝ ꯑꯁꯤ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄ꯭ꯔꯤꯌꯥꯅ ꯀꯔꯤ ꯍꯥꯏꯔꯝꯒꯦ? ꯁꯕ, ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯗꯒꯤ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯃꯨꯠꯊꯠꯈꯤ꯫ ꯑꯩꯁꯨ ꯑꯃꯨꯛ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯗ꯭ꯔꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯧꯅꯤ꯫ ꯑꯩꯅ ꯃꯔꯝ ꯆꯥꯗꯅ ꯀꯣꯜ ꯇꯧꯁꯜꯂꯕꯗꯤ, ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯈꯤ ꯏꯟꯁꯄꯦꯛꯇꯔ꯫ ꯌꯥꯝꯅ ꯐꯔꯦ꯫ ꯑꯩꯈꯣꯏꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯆꯨꯝꯂꯝꯂꯕꯗꯤ ꯅꯪ ꯐꯩ, ꯑꯗꯨꯒ ꯆꯨꯝꯗꯕ ꯇꯥꯔꯕ ꯑꯣꯖꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯤꯕꯗꯣ ꯅꯐꯝꯗꯨ ꯇꯠꯄ, ꯑꯗꯨꯒ ꯖꯦꯜꯗ ꯊꯕꯛ ꯁꯨꯔꯒ ꯍꯋꯥꯏ ꯆꯥꯔꯒ ꯂꯩꯕ ꯇꯥꯕ꯫ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯟꯁꯄꯦꯛꯇꯔ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇ꯫ ꯐꯔꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯂꯣ, ꯑꯗꯨꯒ ꯀꯦꯁꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯁꯍꯔꯁꯦ ꯊꯥꯗꯣꯛꯑ ꯆꯠꯄꯤꯔꯣ꯫ ꯐꯅꯤ ꯁꯥꯕ꯫ ꯀꯝꯂꯦ? ꯌꯦꯁ ꯁꯔ꯫ ꯀꯦꯁ ꯑꯁꯤ ꯂꯨꯗꯧꯔꯤꯅꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯆꯠꯅꯔꯤꯕ ꯅꯤꯌꯣꯝ ꯅꯤꯇꯤꯁꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯃꯅꯦꯝꯄꯣꯛꯅꯦꯅ ꯇꯧꯔꯤꯗꯨꯒ, ꯑꯗꯨꯒ ꯃꯌꯥꯝꯕꯅꯦꯅ ꯇꯧꯔꯤꯕꯗꯨꯒ ꯆꯤꯡꯅꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯀꯅꯥꯗꯅꯣ ꯃꯍꯥꯛꯅ ꯋꯥꯔꯧꯕ ꯑꯃ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯀꯝꯂꯦ, ꯊꯤꯒꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯅꯤꯒꯤ ꯃꯌꯥꯝꯕꯗꯣ ꯐꯥꯔꯒ ꯄꯨꯔꯛ, ꯃꯥ ꯑꯃꯨꯛꯇ ꯈꯜꯂꯒ ꯍꯪ ꯇꯥꯕꯅꯤ, ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯀꯅꯥ ꯊꯣꯛꯂꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡ ꯇꯥꯕꯅꯤ꯫ ꯐꯅꯤ ꯁꯔ꯫ ꯑꯁꯨꯝꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯆꯤꯡꯅꯕꯁꯤꯡ ꯃꯊꯪ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯤꯒꯤ ꯃꯌꯥꯝꯕꯅ ꯃꯅꯥꯎꯅꯨꯄꯤꯗ ꯏꯖꯠ ꯃꯥꯡꯍꯟꯕ ꯆꯪꯂꯛꯂꯝꯃꯤ ꯍꯥꯏꯕ ꯑꯅꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯍꯥꯛ ꯐꯥꯒꯠꯂꯛ ꯑꯃꯗꯤ ꯀꯁꯇꯗꯤꯗ ꯄꯨꯔꯛꯈꯤ꯫ ꯁꯤꯗ ꯐꯝ, ꯁꯤꯗ ꯐꯝ, ꯁꯤꯗ ꯐꯝ꯫ ꯁꯕ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯏꯅꯥꯎꯅꯨꯄꯤ ꯍꯥꯠꯂꯝꯂꯒ ꯃꯗꯨ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ? ꯑꯗ ꯐꯝꯃꯨꯅꯦ, ꯐꯝꯃꯣꯗꯤ ꯐꯝꯃꯨꯅꯦ꯫
ꯅꯪꯅ ꯅꯪꯒꯤ ꯏꯃꯨꯡꯗ ꯆꯠꯄ ꯁꯥꯖꯠꯇꯣ ꯑꯩꯈꯣꯏ ꯈꯪꯂꯣꯏꯅ ꯈꯟꯕ꯭ꯔꯣ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤꯗ ꯅꯪꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯍꯥꯏꯌꯨ ꯑꯁꯦꯡꯕꯗꯣ ꯁꯤꯡꯅ ꯍꯥꯏꯌꯨ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯤꯗꯤ ꯃꯥ ꯇꯣꯉꯥꯟꯕ ꯂꯝꯆꯠ ꯑꯃ ꯆꯠꯄꯅꯤ ꯀꯔꯤ ꯇꯣꯉꯥꯟꯕ ꯂꯝꯆꯠ ꯆꯠꯄꯗꯤ ꯀꯔꯤ ꯁꯞ ꯑꯩꯅ ꯍꯥꯏꯖꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯃ ꯌꯨꯝꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯌꯦꯜꯂꯤꯕꯅꯤ ꯑꯗꯨ ꯅꯪꯅ ꯀꯗꯥꯏꯗ ꯎꯒꯦ ꯑꯗꯨꯒꯤ ꯁꯥꯈꯤ ꯅꯪ ꯄꯤꯕ ꯉꯝꯒꯗ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔ ꯃꯁꯤꯗꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏ ꯈꯪꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯐꯝꯗꯨ ꯎꯗꯅ ꯅꯪꯅ ꯃꯤꯕꯨ ꯕꯗꯅꯥꯝ ꯄꯤꯕ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯟꯗꯨꯗ ꯑꯗꯨꯒꯨꯝꯕ ꯐꯠꯇꯅ ꯈꯜꯂꯒ ꯅꯅꯥꯎ ꯅꯨꯄꯤꯗ ꯅꯪꯅ ꯐꯠꯇꯅ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯍꯥꯏꯌꯨ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤꯗ ꯅꯪꯅ ꯏꯖꯠ ꯃꯥꯡꯍꯟꯒꯦ ꯇꯧꯋꯦ ꯁꯤ ꯆꯨꯝꯕ꯭ꯔꯥ ꯁꯞ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯇꯧꯖꯕ ꯑꯝꯇ ꯂꯩꯇꯦ ꯃꯆꯤꯟ ꯊꯤꯅꯦ ꯃꯆꯥ ꯃꯆꯤꯟ ꯊꯤꯅꯦ ꯃꯆꯥ ꯀꯝꯗꯧꯏ ꯁꯦꯡꯅ ꯁꯞ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯆꯠꯄ ꯂꯩꯇꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡꯗꯨ ꯌꯦꯡꯕ ꯌꯥꯕ꯭ꯔꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯒ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯌꯨ ꯅꯪ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩꯗꯤ ꯍꯤꯗꯥꯛ ꯊꯛꯄꯅꯤꯅ ꯑꯩ ꯆꯪꯂꯝꯒꯗ꯭ꯔꯥ ꯆꯪꯂꯝꯃꯣꯏꯗ꯭ꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯆꯤꯟꯁꯤ ꯁꯦꯡꯒꯦꯅ ꯃꯆꯦ ꯑꯩ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯌꯦꯟꯕꯒꯨꯝ ꯑꯩꯁꯨ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯍꯣꯠꯅꯔꯨꯕꯅꯤ ꯁꯞ ꯌꯥꯒꯗ꯭ꯔꯥꯅ ꯍꯣꯠꯅꯕꯅꯤꯅꯦ ꯑꯗꯨꯒꯨꯝꯕ ꯆꯠꯅꯕꯤ ꯀꯥꯏꯕ ꯃꯇꯩꯅ ꯃꯅꯥꯎꯅꯨꯄꯤꯗ ꯁꯤꯒꯨꯝꯕꯁꯤꯕꯨ ꯆꯠꯅꯕ꯭ꯔꯣ ꯃꯤ ꯅꯠꯇ꯭ꯔꯅꯍꯦ ꯅꯈꯣꯏꯁꯦ ꯃꯤ ꯅꯠꯇ꯭ꯔꯣ ꯁꯥꯃꯛꯇꯤ ꯅꯠꯇꯦꯗꯅ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯍꯥꯠꯂꯤꯁꯦ ꯁꯞ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨ ꯁꯞ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯩꯅ ꯍꯥꯠꯇꯦ ꯁꯞ ꯅꯪ ꯆꯩ ꯆꯥꯕꯁꯤ ꯅꯪ ꯄꯦꯟꯗ꯭ꯔꯦꯅ ꯆꯩ ꯆꯥꯕꯁꯤ ꯅꯪ ꯄꯦꯟꯗ꯭ꯔꯦꯕ ꯅꯠꯇꯦ ꯁꯞ ꯑꯩ ꯏꯅꯥꯎꯅꯨꯄꯤꯒꯤ ꯀꯥꯗ ꯑꯩ ꯆꯪꯖꯔꯣꯏ ꯑꯗꯨꯒ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯇꯟꯖꯥ ꯀꯌꯥꯗ ꯏꯅꯥꯎꯅꯨꯄꯤꯗꯒꯤ ꯑꯩ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯩ ꯑꯃꯠꯇ ꯂꯧꯕ ꯉꯝꯈꯤꯗꯦ ꯑꯗꯨꯒ ꯁꯞ ꯑꯩ ꯐꯠꯇꯕ ꯃꯤꯅꯤ ꯁꯞ ꯑꯗꯨꯕꯨ ꯑꯩ ꯃꯤ ꯑꯃ ꯍꯥꯠꯄꯒꯤ ꯊꯧꯅꯥꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥ ꯔꯤꯡꯀꯨ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯃꯛꯇꯤ ꯑꯩ ꯍꯥꯠꯄ ꯉꯝꯂꯣꯏ ꯏꯟꯁꯄꯦꯛꯇꯔ ꯃꯗꯨꯗꯤ ꯑꯩꯅ ꯅꯠꯇꯦ ꯁꯞ ꯄ꯭ꯂꯤꯖ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ ꯑꯣ ꯐꯔꯦ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯧꯕꯗ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯇꯕ ꯇꯥꯔꯕ ꯑꯐꯕ ꯑꯣꯏꯔꯣꯍꯦ ꯑꯁꯨꯝꯅ ꯃꯌꯥꯝꯕ ꯑꯗꯨꯁꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯌꯥꯒꯤ ꯃꯅꯦꯝꯕꯣꯛ ꯑꯃꯨꯛ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤ ꯑꯃꯗꯤ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯇꯧꯔꯝꯃꯤ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯃꯇꯝꯗ ꯃꯃꯧ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯀꯌꯥ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯇꯣꯉꯥꯟꯕ ꯅꯨꯄꯥ ꯀꯌꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯎ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯤ ꯄꯨꯂꯤꯁꯅ ꯎꯅꯕ ꯂꯥꯛꯈꯤ ꯁꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯊꯤꯒꯠꯂꯤꯕꯁꯤꯗ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕꯗꯤ ꯂꯩ ꯃꯤꯍꯥꯠ ꯑꯁꯦ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯑꯩꯈꯣꯏ ꯋꯥꯍꯪ ꯄꯥꯎꯍꯪꯉꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯗꯦ ꯅꯪꯒ ꯄꯣꯛꯃꯤꯟꯅꯔꯤꯕ ꯅꯪꯒꯤ ꯅꯌꯥꯝꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪꯉꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯪꯗꯦ ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯃꯍꯥꯛꯀ ꯁ꯭ꯇꯥꯐ ꯑꯣꯏꯃꯤꯟꯅꯕ ꯑꯅꯟ ꯃꯍꯥꯛꯁꯨ ꯋꯥꯍꯪ ꯄꯥꯎꯍꯪꯉꯦ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕꯗꯤ ꯑꯌꯥꯝꯕ ꯋꯥ ꯍꯪꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯍꯥꯛꯀ ꯄ꯭ꯔꯤꯌꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕ꯭ꯔꯥ ꯏꯟꯁꯄꯦꯛꯇꯔ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨ ꯏꯆꯥꯒ ꯑꯩꯒ ꯅꯨꯄꯤꯒꯒꯤ ꯍꯛꯆꯥꯡꯗ ꯃꯩ ꯆꯨꯈꯠꯈꯤꯕꯒꯤ ꯃꯩꯔꯤ ꯐꯥꯎꯕ ꯀꯣꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯆꯥ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯏꯔꯥꯜ ꯊꯪꯖꯟꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯁꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏꯗꯤ ꯂꯩ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯤꯡꯅꯕ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯇꯣꯂꯣꯞ ꯆꯥꯔꯤꯕꯅꯤ ꯑꯗꯨꯒ ꯆꯤꯡꯅꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯑꯁꯦꯡꯕ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯅꯤ ꯑꯔꯥꯟꯕ ꯑꯃꯕꯨ ꯆꯨꯝꯍꯟꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯆꯥꯅꯨꯄꯤꯁꯤ ꯍꯥꯠꯄ ꯃꯇꯝꯗ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯃꯤ ꯌꯥꯎ ꯍꯥꯏꯕꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯦꯅꯤꯋꯦ ꯑꯍꯥꯟꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯀꯥ ꯑꯗꯨꯗ ꯅꯍꯥꯛꯅ ꯃꯤ ꯑꯃ ꯆꯪꯂꯛꯄ ꯎꯏ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯎꯕꯅꯣ ꯑꯩꯈꯣꯏ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯁꯞ ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯍꯟꯖꯟ ꯍꯪꯕꯤꯕꯒꯤ ꯃꯔꯝꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯀꯥ ꯑꯗꯨꯗ ꯅꯍꯥꯛꯅ ꯃꯤ ꯑꯃ ꯆꯪꯂꯛꯂꯝꯃꯤ ꯍꯥꯏꯕꯗꯨ ꯅꯨꯄꯥ ꯑꯣꯏꯕ꯭ꯔꯥ ꯅꯨꯄꯤ ꯑꯣꯏꯕ꯭ꯔꯥ ꯅꯍꯥꯛꯅ ꯃꯃꯤ ꯎꯏ ꯍꯥꯏꯗꯥꯏꯅꯦ ꯑꯁꯦꯡꯕꯅꯤ ꯀꯥ ꯑꯗꯨꯗ ꯑꯩꯕꯨ ꯍꯥꯠꯅꯕ ꯆꯪꯂꯛꯈꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯃꯤ ꯐꯖꯅ ꯇꯥꯈꯤꯕꯅꯤ ꯑꯗꯣ ꯑꯗꯣꯝꯒꯤ ꯀꯥꯗꯤ ꯃꯩ ꯃꯨꯠꯊꯠꯂꯦ ꯍꯥꯏ ꯑꯗꯨꯒ ꯃꯩ ꯃꯨꯠꯊꯠꯂꯒ ꯀꯥ ꯑꯗꯨꯗ ꯃꯤ ꯑꯃꯒꯤ ꯃꯃꯤ ꯃꯇꯧ ꯀꯔꯝꯅ ꯇꯥꯗꯣꯏꯅꯣ ꯅꯠꯇꯦ ꯁꯞ ꯃꯃꯤꯗꯨꯗꯤ ꯑꯩꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯕꯗ
ꯀꯥꯗꯨꯒꯤ ꯃꯄꯥꯟꯗ ꯃꯃꯤꯗꯨ ꯎꯈꯤꯕꯅꯤ ꯑꯣ ꯌꯥꯝꯅ ꯐꯔꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯑꯗꯨꯒ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯇꯣꯛꯑꯣꯏ ꯑꯆꯨꯝꯕꯗꯣ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯑꯁꯣꯝꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨ ꯆꯠꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯅ ꯍꯥꯏꯈꯤ ꯀꯥꯝꯕ꯭ꯂꯦ ꯖꯤ ꯁꯥꯕ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕꯤ ꯅꯔꯁ ꯅꯨꯄꯤꯗꯨ ꯀꯔꯤ ꯁꯔ ꯕꯤꯗ꯭ꯌꯥ ꯃꯍꯥꯛꯀꯤ ꯀꯣꯜ ꯔꯦꯀꯣꯔꯠ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯤꯡꯊꯣꯛꯎ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯁꯤꯡꯗ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯣ ꯂꯣꯀꯦꯁꯟꯗꯨ ꯂꯣꯏꯅ ꯌꯦꯡꯉꯨ ꯐꯅꯤ ꯁꯥꯕ ꯑꯗꯨꯒ ꯀꯥꯝꯕ꯭ꯂꯦ ꯄ꯭ꯔꯤꯌꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯅꯤꯒꯤꯁꯨ ꯀꯣꯜ ꯗꯤꯇꯦꯜꯁ ꯂꯣꯏꯅ ꯆꯤꯡꯊꯣꯛꯎ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯁꯦꯟꯅꯔꯤꯕ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨ ꯐꯅꯤ ꯁꯥꯕ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯅꯤꯒꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯆꯤꯡꯊꯣꯛꯈꯤ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯗ ꯅꯔꯁꯀꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕꯤ ꯕꯤꯗ꯭ꯌꯥ ꯃꯍꯥꯛꯀꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯆꯤꯡꯊꯣꯛꯈꯤ ꯑꯃꯗꯤ ꯑꯊꯦꯡꯕꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯀꯥꯝꯕ꯭ꯂꯦꯅ ꯔꯤꯄꯣꯔꯠ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯁꯕ ꯁꯤꯗ ꯂꯩꯖꯔꯦ ꯁꯕ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯁꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄ ꯃꯇꯝꯗ ꯁꯅꯤꯕꯨ ꯁꯦꯟꯅꯔꯤꯕꯤ ꯅꯔꯁ ꯅꯨꯄꯤ ꯑꯁꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕ ꯑꯅꯛꯄꯗ ꯕꯤꯗ꯭ꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯐꯣꯟ ꯂꯣꯀꯦꯁꯟ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯁꯨꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯄꯨꯡꯐꯝ ꯑꯁꯤꯗꯗꯤ ꯕꯤꯗ꯭ꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩ ꯑꯗꯨꯒ ꯑꯍꯨꯝꯂꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯁꯨ ꯕꯤꯗ꯭ꯌꯥ ꯁꯅꯤꯕꯨ ꯀꯟꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯃꯍꯥꯛ ꯂꯣꯀꯦꯁꯟ ꯑꯣꯏꯗꯨꯅ ꯂꯩ ꯑꯗꯨꯒ ꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯉꯛꯄ ꯑꯃꯅ ꯕꯤꯗ꯭ꯌꯥꯒꯤ ꯃꯊꯧꯁꯤ ꯏꯃꯨꯡ ꯑꯁꯤꯗ ꯁꯅꯤꯕꯨ ꯁꯦꯟꯅꯕꯒꯤ ꯃꯇꯝꯁꯤ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯄ꯭ꯔꯤꯌꯥꯅ ꯁꯤꯔꯤꯕ ꯑꯍꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯀꯦꯁꯟ ꯑꯣꯏꯗꯨꯅ ꯂꯩ ꯑꯣ ꯀꯥꯝꯕ꯭ꯂꯦ ꯗꯦꯠꯁ ꯏꯠ ꯍꯧꯖꯤꯛꯇꯤ ꯃꯤ ꯍꯥꯠꯄ ꯐꯪꯂꯅꯤ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯆꯠꯂꯣ ꯕꯤꯗ꯭ꯌꯥꯕꯨ ꯐꯥꯔꯒ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯎ ꯌꯦꯁ ꯁꯔ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕ ꯑꯩꯈꯣꯏꯕꯨ ꯀꯣꯛ ꯎꯔꯨꯔꯨꯔꯨ ꯂꯩꯔꯒ ꯄꯨꯕ ꯑꯗꯨꯒ ꯀꯌꯥꯗ ꯍꯩꯁꯤꯡꯅ ꯂꯩꯔꯝꯂꯕ ꯑꯃꯔꯣꯝꯗꯅ ꯁꯅꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯗꯗꯥ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯃꯌꯥꯝ ꯂꯩꯕꯤꯍꯧꯔꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯃꯈꯥ ꯇꯥꯅ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯈꯣꯏꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕꯗꯁꯨ ꯑꯩ ꯑꯀꯤꯕ ꯐꯥꯎꯔꯦ ꯑꯩꯅ ꯑꯃꯗꯁꯨ ꯆꯤꯡꯅꯔꯦ ꯑꯃꯗꯁꯨ ꯆꯤꯡꯅꯔꯦ ꯑꯗꯨꯅ ꯑꯩ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯑꯩꯅ ꯆꯠꯂꯤꯕꯁꯤꯗ ꯃꯌꯥꯝꯅ ꯑꯃꯠꯇ ꯌꯦꯠꯄꯤꯔꯛꯀꯅꯨ ꯑꯩꯅ ꯅꯈꯣꯏꯗꯁꯨ ꯌꯦꯠꯆꯔꯣꯏ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯂꯔꯣꯏ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯒꯥꯔꯤꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯕꯨꯛ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯕꯤꯗ꯭ꯌꯥ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯚꯔꯥ ꯑꯗꯨꯗꯒꯤ ꯄꯣꯌꯣꯝ ꯌꯣꯝꯗꯨꯅ ꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯂꯥꯛꯈꯤ ꯀꯗꯥꯏꯗ ꯂꯦꯡꯕꯤꯒꯗꯕꯅꯣ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯀꯦ ꯇꯧꯕꯅꯤ ꯀꯔꯤꯒꯤꯅꯣ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯇꯣꯏꯗꯤ ꯑꯩꯅ ꯁꯦꯟꯅꯖꯔꯝꯕ ꯑꯅꯥꯕ ꯁꯅꯤ ꯃꯍꯥꯛꯁꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯕꯛꯁꯨ ꯃꯇꯝ ꯂꯣꯏꯔꯦ ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯊꯤꯕ ꯇꯥꯕꯅꯤ ꯑꯣ ꯍꯧꯖꯤꯛꯇꯤ ꯑꯗꯣꯝꯒꯤ ꯑꯇꯣꯞꯄ ꯊꯕꯛ ꯊꯤꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯊꯕꯛꯇꯤ ꯑꯩꯈꯣꯏꯅ ꯍꯥꯞꯂꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤ ꯏꯟꯁꯄꯦꯛꯇꯔ ꯌꯥꯝꯅ ꯆꯥꯎꯕ ꯌꯨꯝ ꯑꯃ ꯂꯩ ꯌꯨꯝ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯕꯤꯕ ꯇꯥꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕ ꯏꯟꯁꯄꯦꯛꯇꯔ ꯍꯧꯖꯤꯛꯇꯤ ꯁꯤꯗ ꯍꯥꯏꯕꯗꯤ ꯌꯥꯝ ꯁꯥꯡꯂꯒꯅꯤ ꯅꯨꯄꯤ ꯀꯟꯁꯇꯦꯕꯜ ꯅꯔꯁ ꯕꯤꯗ꯭ꯌꯥꯁꯦ ꯑꯃꯇ ꯒꯥꯔꯤꯗ ꯍꯥꯞꯀꯠꯁꯦ ꯀꯔꯤꯅꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩ ꯀꯔꯤꯒꯤꯗꯃꯛꯇ ꯐꯥꯕꯤꯔꯤꯕꯅꯣ ꯁꯤꯗ ꯋꯥ ꯉꯥꯡꯕꯅ ꯀꯥꯟꯅꯔꯣꯏ ꯁ꯭ꯇꯦꯁꯟꯗ ꯅꯈꯣꯏꯒ ꯋꯥ ꯉꯥꯡꯅꯕꯗ ꯂꯝꯕꯥ ꯆꯥꯒꯗꯕ ꯌꯥꯝ ꯂꯩ ꯂꯦꯡꯈꯠꯄꯤꯌꯨ ꯒꯥꯔꯤꯗ ꯂꯦꯡꯈꯠꯄꯤꯌꯨ ꯑꯁꯨꯝꯅ ꯕꯤꯗ꯭ꯌꯥ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤ ꯑꯃꯗꯤ ꯀꯁꯇꯗꯤ ꯃꯅꯨꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯇꯧꯈꯤ ꯁꯦ ꯁꯤ ꯂꯦꯡꯖꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯀꯟꯁꯇꯦꯕꯜ ꯑꯩꯅ ꯋꯥ ꯍꯪꯕ ꯃꯥꯅ ꯂꯥꯟꯅ ꯈꯨꯝꯕ ꯅꯪꯅ ꯍꯦꯛꯇ ꯊꯥꯖꯟꯒꯗꯕꯅꯤ ꯃꯆꯤꯟꯁꯦ ꯁꯤ ꯃꯄꯥꯗ ꯅꯨꯄꯤꯅꯤ ꯌꯥꯝ ꯀꯟꯅ ꯊꯥꯔꯨꯅꯨ ꯅꯪꯒꯤ ꯈꯨꯊꯥꯗꯣ ꯍꯧꯔꯁꯤꯀꯣ ꯅꯔꯁ ꯕꯤꯗ꯭ꯌꯥ ꯂꯩꯁꯥꯕꯤ ꯑꯃꯅꯤ ꯑꯗꯣꯝꯅ ꯄꯦꯁꯦꯟ ꯑꯃ ꯑꯣꯏꯔꯤꯕ ꯁꯅꯤꯕꯨ ꯅꯤꯡꯊꯤꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯕꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯑꯃ ꯂꯩ ꯁꯅꯤꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯣ ꯏꯟꯁꯄꯦꯛꯇꯔ ꯑꯩꯗꯤ ꯅꯔꯁ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯊꯧꯗꯤ ꯑꯅꯥꯕꯕꯨ ꯁꯦꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨ ꯅꯪꯅ ꯑꯩꯈꯣꯏꯗ ꯇꯥꯛꯀꯅꯨꯅꯦ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯪꯉꯤꯅ ꯑꯩꯈꯣꯏꯅ ꯈꯪꯗꯕꯗꯤ
ꯊꯧꯗꯣꯛ ꯑꯁꯤ ꯍꯦꯛ ꯊꯣꯛꯄ ꯅꯨꯃꯤꯠꯇꯨꯗ ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯠꯀꯦ? ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕ ꯏꯟꯁꯄꯦꯛꯇꯔ? ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯗ ꯅꯔꯁ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯅꯥꯕꯗꯨ ꯁꯦꯟꯅꯔꯒ ꯂꯩꯗꯧ ꯅꯠꯇ꯭ꯔꯣ? ꯏꯟꯁꯄꯦꯛꯇꯔ, ꯃꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯅꯤ. ꯑꯩ ꯅꯨꯃꯤꯗꯥꯡꯗꯤ ꯃꯈꯣꯏꯗ ꯂꯩꯇꯦ. ꯑꯣ, ꯅꯨꯃꯤꯗꯥꯡ ꯁꯦꯟꯅꯗꯦꯕꯀꯣ? ꯁꯦꯡꯉꯦꯀꯣ? ꯏꯟꯁꯄꯦꯛꯇꯔ, ꯑꯩ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯐꯥꯎ ꯈꯛꯇꯅꯤ. ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩ ꯃꯍꯥꯛꯄꯨ ꯁꯦꯟꯅꯕꯒꯤ ꯃꯗꯨ ꯗ꯭ꯌꯨꯇꯤꯗꯤ ꯌꯥꯎꯗꯦ. ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯑꯅꯤꯁꯨꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯗꯣꯝ ꯌꯨꯝ ꯑꯗꯨꯗ ꯂꯩ. ꯑꯗꯨꯒ ꯑꯗꯣꯝꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯒ ꯑꯗꯣꯝꯒꯤ ꯄꯦꯁꯦꯟ ꯑꯣꯏꯔꯤꯕꯗꯨ ꯑꯗꯣꯝꯅ ꯁꯦꯟꯅꯗꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ? ꯏꯟꯁꯄꯦꯛꯇꯔ, ꯑꯗꯨꯗꯤ ꯑꯩꯁꯨ ꯋꯥꯁꯔꯨꯝꯗ ꯆꯪꯕ ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯧꯊꯣꯛ ꯂꯧꯁꯤꯟꯅꯆꯤꯡꯕꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯏ. ꯑꯩꯅ ꯃꯥꯕꯨ ꯁꯦꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯒꯗꯕꯗꯤ ꯅꯠꯇꯦꯗꯅ. ꯑꯣ, ꯔꯥꯏꯠ. ꯆꯨꯝꯃꯤ. ꯌꯥꯝꯅ ꯐꯔꯦ. ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠꯇ ꯍꯨꯏꯜ ꯆꯤꯌꯥꯔ ꯑꯃꯗꯒꯤ ꯏꯟꯕ ꯃꯇꯝꯗꯁꯨ ꯑꯉꯝꯕ ꯑꯗꯨꯗ ꯏꯟꯊꯕ ꯃꯇꯝꯗ ꯂꯝꯕꯤ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯑꯗꯣꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯜꯂꯦ. ꯇꯁꯦꯡꯅꯃꯛ ꯃꯗꯨ ꯏꯟꯊꯈꯤꯕꯗꯨ ꯎꯍꯧꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ. ꯍꯨꯏꯜ ꯆꯤꯌꯥꯔꯗꯨ ꯇꯁꯦꯡꯅ ꯏꯟꯊꯈꯤꯕ꯭ꯔꯥ ꯏꯟꯊꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ. ꯑꯦꯅꯤꯋꯦ, ꯑꯗꯣꯝꯒꯤ ꯀꯣꯜ ꯔꯦꯀꯣꯔꯗꯁꯀꯤ ꯗꯤꯇꯦꯜꯁꯅꯤ. ꯁꯤꯗꯩꯗ ꯅꯍꯥꯛꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩ. ꯁꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯒ ꯀꯥ ꯍꯦꯟꯅ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯗꯦ. ꯏꯟꯁꯄꯦꯛꯇꯔ, ꯌꯦꯁ, ꯔꯥꯏꯠ. ꯆꯨꯝꯃꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯀꯣꯜ ꯗꯤꯇꯦꯜꯁꯤꯗ ꯑꯗꯣꯝꯅ ꯁꯅꯤꯒꯤ ꯑꯅꯥꯕꯁꯦ ꯑꯍꯤꯡꯗ ꯁꯦꯟꯅꯗꯦ ꯍꯥꯏꯔꯒ ꯄ꯭ꯔꯤꯌꯥꯅ ꯁꯤꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯗ ꯁꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯍꯥꯛꯀꯤ ꯂꯣꯀꯦꯁꯟ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯈꯨꯝꯃꯣ. ꯀꯔꯤꯒꯤ ꯈꯨꯝꯗꯦ? ꯈꯨꯝꯃꯣ. ꯅꯨꯄꯤ ꯀꯟꯁꯇꯦꯕꯜ, ꯃꯆꯤꯟꯁꯤꯗ ꯑꯅꯤ ꯑꯍꯨꯝꯂꯛ ꯊꯥꯖꯜꯂꯨ. ꯑꯩ ꯍꯥꯏꯖꯒꯦ. ꯃꯁꯤꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ. ꯀꯔꯤ? ꯀꯅꯥꯒ ꯄ꯭ꯂꯥꯟ ꯇꯧꯕꯅꯣ? ꯁꯕ, ꯑꯩ ꯂꯣꯏꯅ ꯍꯥꯏꯖꯔꯒꯦ. ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯅꯤꯅ ꯂꯣꯏꯅ ꯁꯤꯟꯕꯅꯤ. ꯑꯣ, ꯁꯅꯤꯅ ꯀꯔꯤꯒꯤꯗꯃꯛ ꯁꯤꯟꯕ? ꯁꯕ, ꯑꯍꯥꯟꯕꯒꯤ ꯊꯧꯗꯣꯛꯇꯨꯁꯨ ꯃꯍꯥꯛꯅ ꯍꯥꯏꯖꯤꯟꯕꯅꯤ. ꯑꯅꯤꯁꯨꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯄꯔꯗꯥꯗ ꯃꯩꯅ ꯆꯨꯕꯗꯨ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯃꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯩ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯔꯥꯜ ꯑꯃ ꯁꯤꯕ ꯌꯥꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯇꯧ ꯍꯥꯏꯗꯨꯅ ꯄꯔꯗꯥ ꯑꯗꯨ ꯑꯩꯅ ꯃꯩ ꯊꯥꯕꯅꯤ. ꯑꯣ, ꯑꯍꯨꯝꯁꯨꯕꯗꯨꯁꯨ ꯑꯩꯅ ꯍꯨꯏꯜ ꯆꯤꯌꯥꯔ ꯑꯃꯗ ꯃꯍꯥꯛꯄꯨ ꯏꯟꯗꯨꯅ ꯄꯨꯔꯒ ꯑꯩꯅ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯑꯃꯗ ꯏꯟꯊꯨꯁꯟꯅꯕꯅꯤ. ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯕꯗꯅꯥꯝ ꯑꯃ ꯄꯤꯕ ꯌꯥꯅꯕ ꯍꯣꯠꯅꯈꯤꯕꯅꯤ. ꯑꯣ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯄ꯭ꯔꯤꯌꯥ ꯍꯥꯠꯄ? ꯏꯟꯁꯄꯦꯛꯇꯔ, ꯄ꯭ꯔꯤꯌꯥꯗꯤ ꯑꯩ ꯈꯛꯇꯅ ꯍꯥꯠꯄ ꯅꯠꯇꯦ. ꯁꯅꯤ ꯏꯕꯥꯅꯤꯅ ꯍꯥꯠꯄꯅꯤ. ꯑꯣ, ꯁꯅꯤꯒ ꯅꯣꯏꯅꯤꯅ ꯍꯥꯠꯂꯦꯕ? ꯃꯇꯧ ꯀꯔꯝꯅ? ꯅꯨꯃꯤꯠ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯌꯨ ꯊꯛꯇꯨꯅ ꯂꯩꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯅꯈꯤ. ꯑꯃꯗꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥ ꯃꯅꯨꯡꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯨꯏꯜ ꯆꯤꯌꯥꯔ ꯑꯗꯨ ꯏꯟꯁꯤꯟꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯨꯝꯂꯤꯕꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯑꯩꯅ ꯃꯣꯟ ꯄꯨꯊꯣꯔꯛꯈꯤ. ꯑꯃꯗꯤ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯍꯥꯠꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯨꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯍꯧꯒꯠꯂꯛꯈꯤ. ꯃꯆꯥꯅꯨꯄꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯗ ꯀꯔꯤꯒꯤ ꯃꯣꯟꯅ ꯅꯝꯁꯤꯜꯂꯤꯕꯅꯣ? ꯃꯃꯥꯁꯦ ꯅꯥꯔꯅꯤ. ꯃꯃꯥꯗ ꯅꯈꯣꯏꯅ ꯃꯣꯟ ꯅꯝꯁꯤꯜꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯃꯃꯥꯗꯨ ꯀꯞꯂꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯈꯠꯂꯛꯈꯤ. ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯗꯣꯔꯛꯂꯕꯗꯤ ꯂꯣꯏꯅ ꯈꯪꯂꯅꯤ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕꯤ ꯃꯆꯥ ꯑꯗꯨ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯣꯟꯅ ꯅꯝꯁꯤꯜꯂꯒ ꯍꯥꯠꯈꯤꯕꯅꯤ. ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄꯅꯤ. ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯈꯣꯏ ꯑꯅꯤꯅ ꯄ꯭ꯔꯤꯌꯥ ꯍꯥꯠꯅꯕ ꯍꯣꯠꯅꯕ? ꯄ꯭ꯔꯤꯌꯥ ꯍꯥꯠꯇꯅ ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯤ ꯀꯔꯤ ꯀꯥꯏ? ꯍꯨꯏꯜ ꯆꯤꯌꯥꯔꯗ ꯐꯝꯕ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯕ ꯃꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥꯗꯣ ꯐꯥꯔꯒ ꯄꯨꯔꯛꯎ. ꯌꯦꯁ ꯁꯔ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯅꯤ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤ ꯑꯃꯗꯤ ꯀꯁꯇꯗꯤꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ. ꯊꯕꯛ ꯑꯁꯤꯗ ꯄꯨꯟꯅ ꯄ꯭ꯂꯥꯟ ꯇꯧꯃꯤꯟꯅꯕꯤ ꯕꯤꯗ꯭ꯌꯥ ꯑꯩꯈꯣꯏꯅ ꯐꯥꯔꯦ. ꯃꯔꯥꯜ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯌꯥꯖꯔꯦ. ꯅꯪꯅ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯆꯦꯟꯗꯨꯅ ꯂꯥꯛꯄ ꯋꯥꯐꯝꯗꯣ ꯀꯔꯤꯁꯨ ꯌꯥꯔꯔꯣꯏ. ꯃꯩ ꯃꯨꯠꯊꯠꯂꯤꯕ ꯀꯥ ꯑꯗꯨꯗ ꯑꯃꯝꯕꯗ ꯅꯪꯅ ꯃꯤꯒꯤ ꯃꯃꯤ ꯇꯥꯈꯤ ꯍꯥꯏꯕꯗꯣ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯈ꯭ꯔꯕꯅꯤ. ꯍꯥꯏꯌꯨ, ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯠꯄꯅꯣ? ꯁꯕ, ꯑꯩꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯦ. ꯑꯗꯨꯒ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯀꯌꯥꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯌꯦꯜ. ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯒꯅꯤ? ꯋꯥꯐꯝ ꯑꯗꯨꯗꯤ ꯅꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯒꯦ? ꯋꯥꯐꯝ ꯑꯁꯦ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯍꯥꯏꯕꯅꯤ. ꯑꯣ, ꯏꯃꯨꯡ ꯑꯁꯤꯗ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯅꯪꯒꯤ ꯅꯨꯄꯤꯗ ꯏꯖꯠ ꯃꯥꯡꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯈꯪꯕ꯭ꯔꯣ? ꯃꯗꯨ ꯃꯤꯅꯝꯕꯅꯤ. ꯏꯟꯁꯄꯦꯛꯇꯔ. ꯃꯁꯦ ꯑꯆꯨꯝꯕꯅꯤ. ꯅꯪꯒꯤ ꯍꯦꯛ ꯅꯌꯥꯝꯕ ꯐꯥꯎꯕꯅ
ꯅꯪꯒꯤ ꯅꯨꯄꯤꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯔꯨꯔꯒ ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯩ ꯑꯁꯦꯡꯕꯗꯤ ꯈꯪꯗꯅ ꯃꯤ ꯑꯃꯕꯨ ꯕꯗꯅꯥꯝ ꯇꯧꯅꯕ ꯍꯣꯠꯅꯕ ꯅꯪꯒꯤ ꯏꯃꯥ ꯑꯃꯗꯤ ꯅꯪꯒꯤ ꯅꯌꯥꯝꯕꯁꯤꯅ ꯅꯪꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯗꯦ ꯃꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯦ ꯃꯈꯣꯏꯅ ꯃꯥꯕꯨ ꯀꯜꯂꯛꯏ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤꯗꯕꯅ ꯅꯪꯉꯣꯟꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯎ ꯇꯝꯁꯤꯜꯂꯒ ꯅꯈꯣꯏꯕꯨ ꯀꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤ ꯅꯪꯅ ꯅꯀꯣꯛꯇꯨ ꯈꯖꯤꯛꯇꯪ ꯈꯟꯊꯔꯒ ꯅꯪꯒꯤ ꯅꯨꯄꯤꯗ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯟꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯔꯥꯟꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯝꯂꯕꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯪꯏ ꯅꯪꯒꯤ ꯅꯨꯄꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯏ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯄ꯭ꯔꯤꯌꯥ ꯂꯩꯈꯤꯗꯕꯒꯤ ꯐꯪꯒꯗꯧꯔꯤꯕ ꯏꯟꯁꯨꯔꯦꯟꯁꯀꯤ ꯁꯦꯜ ꯑꯗු ꯂꯣꯏꯕ ꯅꯥꯏꯔꯛꯀꯅꯤ ꯃꯗꯨꯅ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯐꯤꯕꯝ ꯆꯥꯗꯕ ꯅꯪꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯔꯤꯕ ꯕꯤꯗ꯭ꯌꯥꯁꯤꯅ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤꯒꯅꯤ ꯂꯦꯞꯄꯤꯔꯣꯏ ꯍꯥꯏꯕꯁꯤꯕꯨ ꯅꯪꯕꯨ ꯈꯪꯕ ꯉꯝꯕꯔꯅꯤ ꯁꯦꯜ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯁꯦꯜ ꯂꯩꯇꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯀꯅꯥꯁꯨ ꯏꯃꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯐꯦꯜ ꯑꯣꯏꯔꯦ ꯅꯪꯒꯤ ꯅꯨꯄꯤ ꯁꯤꯕꯒꯤ ꯏꯟꯁꯨꯔꯦꯟꯁ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯐꯪꯕꯒꯤ ꯍꯛ ꯂꯩꯇ꯭ꯔꯦ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯟ ꯄꯤꯛꯄ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯖꯥꯗꯨꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯖꯥꯗꯨꯅ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯗꯣ ꯃꯥꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯈꯪꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯃꯇꯩ ꯑꯃꯅ ꯆꯠꯂꯤꯕ ꯃꯆꯠ ꯑꯗꯨ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯇꯥꯛꯊꯣꯛꯇꯦ ꯃꯔꯝꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯀꯥꯏꯔꯛꯀꯅꯤ ꯅꯪꯅ ꯂꯥꯟꯅ ꯈꯟꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯐꯥꯎꯕꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯇꯧꯖꯔꯤꯕ ꯅꯔꯥꯟꯒꯤ ꯃꯇꯨꯡꯏꯟꯅ ꯗꯟꯗꯤ ꯐꯪꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯁꯅꯤ ꯑꯃꯗꯤ ꯕꯤꯗ꯭ꯌꯥ ꯄ꯭ꯔꯤꯌꯥ ꯑꯃꯗꯤ ꯔꯤꯡꯀꯨ ꯍꯥꯠꯄꯒꯤꯗꯃꯛ ꯆꯥꯔꯖꯁꯤꯠ ꯊꯥꯡꯀꯠꯂꯕ ꯃꯇꯨꯡꯗ ꯑꯆꯧꯕ ꯆꯩꯔꯥꯛ ꯄꯤꯅꯅꯕꯒꯤꯗꯃꯛ ꯉꯁꯤꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗꯒꯤ ꯀꯔꯤ ꯀꯔꯤ ꯂꯧꯁꯤꯟꯕꯤꯕ ꯌꯥꯏ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯤꯒꯤ ꯋꯥ ꯇꯥꯔꯒ ꯑꯩꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯔꯤꯕ ꯃꯤ ꯑꯃꯕꯨ ꯑꯩꯅ ꯍꯦꯟꯅ ꯆꯤꯡꯅꯕ ꯂꯩꯔꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯕ ꯃꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯥ ꯑꯐꯕꯁꯤꯡ ꯂꯧꯁꯤꯟꯕꯤꯌꯨ ꯐꯠꯇꯕꯁꯤꯡ ꯅꯥꯀꯟꯗ ꯊꯝꯕꯤꯌꯨ ꯑꯇꯣꯟꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯑꯗꯣꯝꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯐꯨꯔꯨꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕꯤꯔꯝꯃꯨ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯋꯥꯗꯤ ꯁꯨꯡꯉꯥꯡ ꯉꯥꯡꯕꯤꯔꯨꯅꯨ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯌꯨ ꯃꯤꯗꯨꯅꯁꯨ ꯑꯗꯣꯝꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯁꯅꯥꯂꯩꯄꯥꯛ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ